Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru iba pau Mukhyamantri Nongthombam Biren hairi Manipur gi tourism chakot hananaba America gi company amana US dollar koti yankai thadaningbagi apamba phungdoklakne Manipur yumbu oduna pangthokiba business 20 gi mifamda saru yanabagi damag lakiba mute sinangasi Imphal gi kangla Khoiramban Ima Kaitel amadi Sri Govindiji Mandir yenglaba tungda Delhi gi damag Imphal thadokre Raja Vidhan Sabha Mikhal Pangthokadaba Numit Kharani Dangasilaklaba Meghalaya amasung Nagaland da board khombagi thabak kham thengna kalle amasung Rashtrapati nangasi Madras Regimental Center da trainee singa wari shanagani Mukhyamantri Nongthombam Biren hairi Manipur gi tourism chakot hananaba America gi company amina US dollar koti yankai thadaningbagi apamba phongdorable ngarang G20 gi mifam asigi nini chamber nimita delegation na Imphal East ke margin da labor margin polo complex chatuna yengki makoina mapum atuda margin polo amasung thangjing polo nasanaba sagol kangjagi exhibition amasung arambai hunbasu yengki Mukhyamantri hai G20 ki delegation da polo masana amasung arambai langba uhanba asina Manipur asi polo gi horupamni amasung lamdam asida mitopna landarakpa matamda ekhogi ipai pusuna karamna ngaktok chenabagi honarambagi haibadu malemda khanghanba ngamle G20 ki mir kambu asina tungda Bisnupur jila ge loktak patta chatuna yengki mir kambu aduna Moirangi INA headquarters amasung Sangai ethnic park chatuna mafam aduda pangtokpa thorum sing yengki Mukhyamantri Nongthombam Biren nasu delegation aduga loina namba pamatuda pangtokpa thorum sing da saruk yaki Mukhyamantri hai laliba mihir kangbu aduda lamdam asida mahausa degi nujanana tongan ba jati kanglup sing khunda minari haibadu uthokpa ngamle tongan ba lon chenabi kala sanskriti kaya punna leba lamdam ama ubada makoina nungai ba phungdokhi Mukhyamantri hai atei mapan leba khara gi mihit sing nasu Manipur da sel thada ningbagi apangba phungdoraklamne G20 ki Manipur ni yumbu oduna numit humni chatharakpa business 20 ki ngasi aroiba nimita mipam asuda saruk yanabagi tamak lakpa mute singna ngasi ayu etiasik oiraba nupi ngakna phamba Imphal gi Khoiramban Ima Kaitel chatuna yengki makoina Imphal gi kanglasu yengki madugi mamangda mute kambu aduna Imphal gi Sri Govindiji gi mandir chatuna lai khurumki tungda mute kambu adu Delhi gi damak Imphal thadokhi Raja Vidhan Sabha Mikhal Pangthokadaba Numit Kharani Dangasilaklaba Meghalaya amasung Nagaland da board khombagi thabak kham thengna kalle Meghalaya da tungamba rajniti dolgi luchingba sing amasung star campaigner singna miyamgi meeting amasung rally sing da saruk yaduna voters singi puning singsinnaba angam bithak to honari BJP ke mukok thongba luchingba Nitin Gadkari Himanta Biswa Sharma Congress luchingba Mukil Wasnik National People Party NPP gi luchingpa corner ke sangma Trinamool Congress ki Abhishek Banerjee yauna makok thongba luchingpa kyana Garo Khasi amasung Jentia Hills ta pangthokpa meeting sing da saruk yaki Raja sita thasi ki kuntreta Vidhan Sabha Kendra humpuda bot thadanagani thasi ki kuntreta Mikhal pangthokadariba Nagaland su Mikhal gi akan bathabak thoram lakhale Raja ki Chief Electoral Officer V Sansak Sekhar na Raja aduda Mikhal gi sem sariba sing aduda apen ba phungdokpaga loinana Mikhal santi oina pangthokani haibagi thajaba phungdokre Akasvani ga khanan unaba amada Sri Sekhar na hai Mikhal asigi damakta mari leneva officer sing tangka kaya thongna training tore Mikhal ga mari lenana rajniti dolsna voter singi puning tingsinnaba ngamjabi thaduna vote khomnari star campaigner kaya nasu mafam kaya da Mikhal gi meeting amasung rally sing da vote khomli National Democratic Progressive Party NDPP nangarang Raja Vidhan Sabha Mikhal ki manifesto puthokre manifesto adu dol gi mokok thongba luchingba amasung Mukhyamantri ni Firio na puthoki Cherol amada NDPP gi media cell hai manifesto adu da Nagaland bu thoidok hendok par raja ama oina sengatnaba dol gi wapum kaya yauri manifesto adu da 6 ya ana laying low shingu infrastructure amasung thapak pi bi yauna tongan ba wapum kaya gi matang da supali Malengi thakta mai masing tambaki institution sing sengatpa haksel lamda chauna on ba purakpa lau singu ki lamda matanga chuna ba khuzukhlai sing sinnaba amadi entrepreneurship ki lamda chakot hanbana chingba wapam sing yauri amarom da Nationalist Congress Party NCP ki National General Secretary amasung North East ki in charge Naresh B Vermana dol adu ki Mikhal ki manifesto phongkre manifesto adu phonglo dina Sri Verman hai
lambi thong fagathanba thabak phangdabki samasya konba amasung nupida ahenba sakti pibana handaki manifesto asida akhanaba miyeng thamli Fagu Chauhana Meghalaya Anoba Rajapal Oire Ngarang Silongi Rasvanda Pangthokiba Achamba Tharum Amada Meghalaya High Court ki Justice Wanglulu Daidona Mahakpu Thabak Paiba amasung Aronba Ngakpagi Washak Lauki Fagu Chauhan Bihar ki Rajapal Oirambani Tabiriba Pawasi Akasvani Imphal dagini Rashtrapati Draupadi Murmu ngasi Wellington Nilgirista Leba Madras Regimental Center ki trainee singa warishanagani Mahangna campus aduda leiba war memorial da leishu katuna ikai khumna basu utkani nimit matungda mahak Delhi panglakani Rashtrapati nang harang Madurai gi liraba Minaksi Aman Laisheng da chatuna lai khurangki tungda mahangna Isha Yoga Center na pangthokpa Shivaratri gi tharomda sharuk yabakalona na puja su pangthokhi Kendra ki Griha Mantri Amit Shah hari mai masing tamnabki damak Kashmir dagi mahiru sing amata atopa maphamda chathandanaba kendra na thabak paikhali amasung mafam adugi mahiru sing leba ki atai mafam singi mahiru sing gumna tungi chaun asa leiri Pune da Jammu Kashmir dagi laktuna mahi masing tamliba sahit oikraba policeman jawan amadi micham singi macham masu singa warishanabada Sri Sahana wafmasi phongdokibani Sarat Sanstana Sinduna ngarang Pune da pangthokiba thorum amada Sri Sahana hai medical ITI nursing amasung MBA yauna awangba thaki mai masing tambagi khudongchaba Kashmir da su atuba matangi manungda leiragani masigi damak thabak pakhatpa hore haina su mahangna makha takhi mangna hai lebas ki miyamna Kashmir gi mahiru singi damakta lepli Kendra ki Selthum Mantri Nirmala Sitaraman Hairi GST Appellate Tribunal gi matangda Mantri Kangbu gi report adu GST Council na yari amasung Raja Singh Selthum gi Mantri Singh mo longnabagi dama nimit mangani tarukni gi manungda final draft amendment sing puthoklagani Goods and Services Tax Appellate Tribunal gi oiba Mantri Kangbu asi Haryana gi Upa Mukhyamantri Duswanta Chautala na chairmanship gi makhada mamang chehegi July thada linkhatkibani Panel asina tribunal asida judicial member ani amasung Raja Singh amadi Kendra gi technical member amamam yawbaga loinana Supreme Court ki thabaktagi potharaba judge amana president oina basu hairi GST Council na Raja Singh gi panduna leriba GST compensation pithonaba warep lawre New Delhi da pangtokpa GST Council gi nifumapan suba mifan loiraba tungda pawmising da wangang bada Kendra gi Selthum Mantri Nirmala Sitaraman hai mamang chehi gi jun gi fawbagi da panduna leriba apunba senpham lupa koti lising tara taru chamapan marfuni thoi thadok lagani mang hai compensation gi fund hen ba senpham letraba su sarkar gi lejeriba resource gi senpham sing digi pigani Srimati Sitaraman hai senpham asi thadokpaga loina na chehi manga gi panduna leriba compensation sing thadokpa ngamlagani Chugi chuhingda lokba GST chada tarani pandegi amata lokdaba karigumba pikes taroga na chada manga larogani haina mantrina lokthoki Pradhan Mantri Narendra Modi na personal and training bibhag na sinba Chitan Sivar da saru yakre Twitter da thakapa warol da Sri Modi hai biba asibu hena chakhot hanabagi matang da mahangna official singa su wari sanaki Sagar Parikrama gi ahum suba face ngasidagi Gujarat horagani Kendra gi Fisheries Mantri Prasottam Rupala na Gujarat ki Harizar da hitangpham da parikrama asi hogdokani aduga tha asi ki kunmathoi da Mumbai da loshingani parikrama asi da Fisheries Vibhag ki mantri amadi officials singna manung hanjin ba kulsingi nga phaba mioi singa wari watai sanagani saga parikrama ashi azadi ka amrit mahotsav ki saruk amu oina Fisheries Vibhag shinbani nga yokpa mioi singi seltungi fifam fagathan ba amadi Fisheries ki matangda sarkar gi tongan scheme singi matangda ningthina babta hanabigdamak masi paikhatpani Hauzik aroibada maruiba pau amuk hanna Mukhyamantri Nongthombam Biren Hairi Manipur gi tourism chakhodhana ba America gi company amana US dollar koti yankai thadaningbagi apamba phungdorakrabne Manipur nimbu oduna pangthokiba business 20 gi mifamda saruk yanabagi damak lakiba mihusina ngasi Imphal gi Kangla Khwairamban Ima Kaithil amadi Sri Govindaji Mandi yenglaba tungda Delhi gi damak Imphal thadokre Raja Vidhan Sabha Mikal Pangthokadaba Nimikharin danga silaklaba Meghalaya amasung Nagaland da board khombagi thabak khamthena kalle amasung Rashtrapati ngasi Madras Regimental Center da training singa warishanagani pawlizari